Tongan-tonganba ipau khara mayamda update pizarake ngasiga oina ahanba update ta Naga MLA anina letpauga unnakhre numidangda Gobinaski yumda mifam phamkhre Manipur da hojik procedural rule thamliba asi tha taruk mapung phadringaida anoba government ama sembagi Thoudang center na paikhalakadaba manba maongda hojik Meitei amasung Kuki animaki wari sanaba yaba Naga MLA singbu mediator oina tharga wari sanahali Naga MLA anina ahanbo oina lerpau hakip ka unnakhre numidangdana MLA Gobinaski yumda mifam ama pangthokre haire ponafamna phangba pawgi likun amana hai ngasi ayuk BJP na mapang oiba chapmineriba NPP Naga People's Front ki MLA ani awangbong ni mai amasung laisio kaising more da zatuna hanagi minister su oiramba tenapal AC ki karikhiba BJP ki MLA larpau hakik ka sanglen ama chamin aduna state asida tholiba sahi ani helabi irang asiki matang da wari sanakhi sahi ani helaba irang asina maram oiraga hojik Meitei amasung Kuki ani ki marakta amaga sangthok sangsin yadana riba asida waroisin ama puraknabagi matangda miyagi mihut ama oina kariguma Thoudang khara lawminnanabagi wafamsingsu MLA sing aduna khanaramba yabagi oithokpa lei hainasu pawgi likhun asina haire numit khareni ki mamangda NPF ki MLA kharaga Union Home Minister Amit Shah ka su Delhi da unaduna Naga MLA singna Manipur ki irang asiga mari leinana yanadana leiriba phurup ani ki marakta mediator oibigi maongda makhoi da karigumba achouba Thoudang khara sinarakpagi wafam lei haina su pawgi likhun asina makha tana haire Center ga luchingba singi bautak matung ina ngasi MLA awangbong ni mai amasung laisio kaisingna moregi kondong lairempi yaudringai Sikkim village ki mayuk na ba National Highway 102 ki oi thangba maikai rom sangsil laga leiba khul amada leiriba letpau hapip ki yumda makhoi gna unakhibani haire Malaksida MLA awangba ni mai amasung laisio kaisingna more da letpau hauki unaruba matung asi numidang makhoi animal saruk yaduna Bisnupur AC ki MLA Gobinaski Thoudang ki ningthokongda leiba yumda MLA masa yauraga hanaki Chief Minister N Biren yauraga mifam ama pangthokre haire mifam aduda oinam AC ki MLA Irengbam Nalini Devi NPP Gumbi AC ki MLA Sanasam Prem Chandra BJP Paso AC ki Sapham Kunjakeswar BJP Lamla AC ki MLA Khomandabam Ibomcha BJP Moirang AC ki MLA Thongam Santi Singha NPP Lilong AC ki MLA Abdul Nasir JDU Sema AC ki MLA Haikam Dingo BJP Langdabal AC ki MLA Karam Syam BJP Chingai AC ki MLA Khasim Basum NPF amasung Rajya Sabha ki MP Maharashtra Jawba Laisembasu yauki haire ngasi numidang thokongda bangthokhiba MLA singgi oiba mifam aduda kari karamba wafamsing khanakhibagi haibigi pawdi press na phangba ngamkhide adumakpu hojik state asida sahi ani henna tangtu laita da phibam amada lairaglaba asi yenglaga center na state asida president rule thambaga iroinana state assembly busu suspended animation da thamliba asi tha taruki matam sudringaida anauba government emma semnabagi thorang torakpo oiramgadra haibigi thajaba lai handakta state ki BJP ki president adhikari mayum Sarda Devi na Delhi da numit kharani lairoga aduda yamna tangai fadaba BJP ki national president JP Nada party ki national general secretary BL Santos yauna atai luchingba kya amasu unakhiba su laikhrabani party president A Sarda Devi na Delhi dagi halakhraba matung sagol sen numitta thambal sangne da party ki MLA kharaga thambal sangne da unakhibani su haire Atopa pau amada chahi nauribi nupi phajilubagi maralda miyoi ama chahi nipan phadok pikhre masama ki loina pi amasung apokpa macha leina chahi nauribi nupi macha amabu phajilubagi maralda miyoi ama principal judge pokso fast track kona lupa lakh amagi fine ga loina na chahi nipal jail pikhre kona jail pikhraba miyoi adugi maming na lairanjam nauba chahi kunumdoi apokpa laikhidraba mera kawi lairanjam awang laikai de yini case aski matang the special judge Pokso fast track court number 1 RK Memsa ki court na hearing chatharba matungda court asina miyoi adu mara laire hana lupa lakh amagi fine ga loina na sahi nipan jail da pikhibani fine ki senfam asidagi lupa lising marfuna victim asida pikhigadabani loina na case asiga mari leina na accused asibu phadu na lairakhiba matam adu jail gi tam asida yahol loidabani haire amaromda Popitek tagi Sesham Abdul Kadir misiga mari leina police na chatharkiba investigation ki manung chana ngasi nungthil pung 12:35 dagi pung 2:30 phauba Imphal West ki ASP ki media makada SDPO mayang Imphal Tongbam Bemol Chana Luchingba OC Wangoi
investigating officersing amadi forensic expertsing yauba kangbu amana thodok asigi main accused oiriba longjam khabaga loinana asiba adugi hakchang phangkiba samurau makha laikai maning nambul turel gi jaga adugi crime scene yengsinkhre amasung recreate twkhre hai atopa pau amada sel amada sangdana German da lemna leirunabagi offer chawna pirakhre Sakotpa Laibak amasu oiriba German da malem ke atopa laibak singdagi laktuna sel amata sangdana lemna leiraba yagani haina chawna offer pirakhre hai panba yabadi German government na lakhalagliba Thoudang asi laibak asida nongmagi migi masing thantarakpa maramna hangdun leiriba laibak asigi city singda khunda laita hanaba honarakpa Thoudang amani ningsingba yabadi German hairiba laibak asi yamna ingtappa santi leiba laibak amani German hairiba laibak asigi city kya amadi mi leitabadagi punghang hangduna leiba yaurabani report asigi matung ina German gi Guben hairiba city asidadi chahi 30 rom asida migi masing tangkhai amarom hantharakhre hauzik chaurba city asida sumnatagi miyoi lising 13 rom khaktamak leire kumja 1995 ta city asida punna miyoi lising kumapan ga chamarom leirambani data asigi matung ina city asida kumja 2030 phawgi manungda city asida sumnatagi sada miyoi 13 lom khaktamak ngahauragani haire atopa pau amada law college ki nupi mahiroi ama campus manungda gang rape twkhre Kolkata da law college ki nupi mahiroi ama campus manungda gang rape twkhre thodo asiga mari leina miyo ahum police na phagat pangamkhre RG Car College Medical College and Hospital da resident doctor ama rape tawraga hat khibagi thodok thokhrba matung tha taruk phadringai da amuk hanna law college amada jammanaba thodok thorapaga maikai kyadagi akanba mongda condemn tawnaragli law college ki nupi mahiro gang rape tawbagi thodok chenabani haiduna pharba miyoi adugi manungda West Bengal gi lengak pairiba Trinamool Congress ki student wing gi luchingba ama yaure haukiba yumsa khaisa numit ki numidang pung 8 makhaidagi 10 ga min yankhai phawbi manungda thokiba thodok aduda chenaba miyoi sing court ta putholaba matung numit mangani gi police custody da remand laukhre haire ngasigidi matang asida video asi loisinjarage channel asibu nungsibiduna subscribe tawsanbiu haina ningsingjari matam khara channel asida video upload tawba ngamjarudre isagi achinba khara leibana maram oiraga ngasidagi horaga numit khudingi leptana upload tawjaraklage mayambu thagatchari thank you